Hai mayambu ihan hanbamaktada ikongna khuramjari duga thoiba nili kapali channel da tram noksari mayam ngasigi video se aigi dum live ki wari oba share ka sum tawjake aduga aigi hingon macha sum uhanjarake ado haidi khoigi turen mapan da hingon chawna ui ko adudo yang bangam jade mayam haidi thabok to khoigi kol hawai makhong takhatpaga khokatpaga du hona bada ko video se kapa sangdre ko du su mathak ta angang chen banina mobile se angang sing si ga piraga sinaba khara du mai taraga I thabok se suiba ko mobile se sinaramaga thabok se sudade thabok suba phangde ba ko kai no idi isa pikpam ga chawbanguni ko ado achawbaduna di gyan tare ngangna saknaraga dum gyan tai ko ado macha si di gyan do ta da banina ne ko adum man habisu ho du da dum toraga leire ko dum yam aina ne ko mamala ami bako mamala amaga pachai dum thabirame mamana pachai yam thabirame hadakti ko ado jum jengalake ko yumda thabdo ko si pi ba hangam sing si di pi yumda thaba hangam sing si sine ko hai mari chat pi ni khoi ki to bo sing do du gana si ga hangam jara sin nung su baduga kano to na khoi ki mayai se to na pat khare ba ko do matam tai thambirame hairaga lawai tang ba ko mi da hairaga na lawai tang ba matam tai sam hauraga lawai da langchik langbo mayai da duni sini dum awa phadi gom dum khamen jara sare sun nam chale ko ya manu ro su dum yangalake ko sina yi gano je chamin pambi ne ba chaw jare do san na lo cha thokare mana apuno do sini kongkhut hali sina ne khoi gi umro ko umro thage do bani si santhi har senam jen thambane ba ina ko duni dogi si mathak tara dum khamen kongkhut leiri bese si sumaina loina khamen khoi gi baramasi khamen ne ko adu thaye ko sumaina kongkhut handana bu thaye ko sina phadigom se chana re haubanang de chawbanang dai duni ko myam ko chawbanang da dum chana re dogi sigana kol hawai siga sumari chatping ta thari ko myam ko to sigi line matai sigi ko mayai sa si su ko yu umro thar to mi myam ko puchi sumaina isana gi ikhutna haidi thara kholaga chaba sinani ko sine heli ko kana tawge haidi wadana chaba pamadi karim kana tawdi ko aduna khongchora di chinchot patai ko chinchot pa phangai do ko tum aina dum kabok to ning kho ma madun nam challe sing se myam do aina khamen thajagi bedo sini do myam asidi yumda uba hingoni na machani ko tu ba bo mate hakum di khoi si ke loi uye bo do kum si se phajana sing bangam dre ware isa se ko aduna sengtok khare koi tawra thabdo ngamdre ba ko si phawba imana loi naga thabirami mi ko adum aina tawba mama na thaba dumaina ko tawre ko aduna siga saina ko sali besina khoi kano done khoi tingno chara ni myam ko tingno chara thabani do mayam do umok chara su hingalake umok chara se to umok chara si yame ba ko si mapak si mahorami me pat khre no khoi likla thab dum duna pat khre ba ko sin umok chara anga thani myam pi si tharak to mi ko myam ko si myam ure ko ingum na cha se ado ai agi ko turin pan lu ba hingon so dum yang han charake ado myam si je sing sibo ai khara mayang from the share of jage ko ai se ngasi samje chot pasina samje ka thado e clip hai phet pharaga ado ai se ina khun ba minate ko awa ba mini ko laira jabi ni ko lairabi ipuroi bagi nupi lairabi ni ko lairaba ipuroi bagi nupi lairabi wanga soire ko wangang ba se kana su soire de ba leite lo soinari nga tani ko chumba kana si haude ko loi soinari ba ngak tani ba ko soidina hingba pan ba kana leina ke punu soinari ngak tani ado mayam aina haini se ko aigi any video da aigi isagi thangat pa khangde magi thangat pa khangde thangat sa video se ko siga aigi ya si yenga wangange ko jinban yenga wangange mai jenga wangange mit jenga ngange pisum jenga ngange e naton jenga ngange e adogi na yenga ngange e ko laibak yenga ngange samna jenga ngange e haidi
ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯡꯉꯥꯏꯁꯦ ꯃꯣꯏ ꯂꯩꯇ꯭ꯔꯦꯀꯣ ꯉꯥꯡꯅꯤꯡꯉꯥꯏꯁꯦ ꯑꯩꯒꯤ ꯏꯔꯥꯟꯁꯦ ꯄꯨꯊꯣꯛꯑꯒ ꯉꯥꯡꯅꯤꯡꯉꯥꯏꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯂꯩꯔꯤꯕ ꯄꯥꯔꯠ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯌꯥꯎꯔꯤꯕ ꯄꯥꯔꯠꯁꯤꯡꯁꯦ ꯁꯤꯒꯤ ꯀꯣꯊꯣꯛꯑꯒꯅꯦ ꯉꯥꯡꯕ ꯍꯧꯔꯦꯕꯀꯣ ꯁꯤꯁꯨ ꯑꯗꯣ ꯑꯩꯁꯦ ꯑꯉꯥꯎꯕꯤꯅꯦ ꯍꯥꯏꯌꯦ ꯑꯉꯥꯎꯕꯤ ꯍꯨꯏꯅꯦ ꯑꯉꯥꯎꯕꯤꯅꯦ ꯍꯥꯏꯌꯦ ꯀꯣꯃꯦꯟꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯅꯪꯅ ꯀꯣꯃꯦꯟꯗ ꯑꯩꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯨꯏꯅꯦꯅ ꯍꯥꯏꯔꯤꯗꯨꯕꯨꯀꯣ ꯅꯁꯥ ꯍꯨꯏ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯃꯤꯁꯨ ꯍꯨꯏꯅꯤ ꯍꯥꯏꯔꯤꯕꯅꯤꯀꯣ ꯆꯨꯝꯃꯤꯀꯣ ꯃꯌꯥꯝ ꯀꯣ ꯅꯁꯥ ꯍꯨꯏ ꯑꯣꯏꯕꯅꯤꯅ ꯃꯤꯁꯨ ꯍꯨꯏꯅꯦꯅ ꯈꯜꯂꯦ ꯅꯁꯥ ꯉꯥꯎꯔꯒ ꯆꯠꯂꯒ ꯐꯔꯛꯄ ꯉꯥꯛꯇꯅꯤꯅ ꯃꯤꯁꯨ ꯉꯥꯎꯔꯒ ꯂꯩꯔꯤ ꯃꯥꯜꯂꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯃꯌꯥꯝ ꯑꯩꯅ ꯉꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯨꯏ ꯑꯣꯜꯂꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯋꯥ ꯉꯥꯡꯒꯗ꯭ꯔꯅꯦ ꯅꯠꯇꯦ ꯑꯩꯅ ꯍꯨꯏ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅꯒ ꯃꯤ ꯑꯗꯨꯃꯥꯏꯅ ꯋꯥ ꯉꯥꯡꯉꯝꯒꯗ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯥꯏꯅꯒ ꯍꯥꯏꯔꯤꯁꯦ ꯍꯨꯏ ꯑꯣꯏꯔꯝꯃꯗꯤ ꯍꯥꯏꯒꯗ꯭ꯔꯕ ꯕꯧ ꯇꯧꯔ ꯂꯩꯗꯣꯏꯅꯦꯕ ꯍꯨꯏ ꯑꯗꯨꯗꯤꯀꯣ ꯃꯔꯣꯟ ꯊꯣꯛꯄ꯭ꯔꯅꯦ ꯍꯨꯏꯗꯣ ꯅꯣꯏꯅ ꯑꯩꯕꯨ ꯍꯨꯏꯅꯦꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯗꯨꯒ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯚꯥꯕꯣꯠꯇ ꯀꯔꯝꯕ ꯀꯩꯅꯣꯗ ꯑꯦꯡꯒꯜꯗ ꯍꯥꯏꯔꯛꯏꯅꯣ ꯅꯪꯅ ꯑꯩ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯤꯁꯤꯕோ ꯍꯥꯏꯗꯤ ꯑꯩꯁꯦ ꯉꯥꯎꯔꯒꯕꯨ ꯁꯨꯃꯥꯏꯅ ꯃꯤꯔꯣꯟ ꯇꯥꯅ ꯋꯥ ꯉꯥꯡꯒꯗ꯭ꯔꯅꯦ ꯑꯝꯇꯪ ꯍꯥꯏꯔꯖꯟꯒꯦ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯉꯥꯎꯕꯤ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯤꯔꯣꯟ ꯇꯥꯅ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯒꯗ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯈꯣꯏꯒꯤ ꯀꯣꯃꯦꯟꯁꯤꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯅꯀꯣꯛꯁꯤꯡꯗꯣ ꯍꯥꯟꯗꯕ ꯊꯤ ꯍꯥꯟꯗꯕ ꯉꯥꯛꯇ ꯀꯣ ꯆꯨꯝꯅ ꯍꯥꯏꯔꯤꯅꯤꯒ ꯑꯩꯁꯦꯀꯣ ꯊꯤ ꯍꯥꯟꯗꯕ ꯉꯥꯛꯇꯅꯦꯕꯀꯣ ꯃꯌꯥꯝ ꯊꯤ ꯍꯥꯟꯗꯦ ꯍꯥꯏꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯈꯪꯉꯨꯀꯣ ꯊꯤ ꯍꯥꯟꯗꯦ ꯍꯥꯏꯕꯗꯤꯅꯦ ꯊꯤ ꯍꯥꯜꯂꯦ ꯍꯥꯏꯕꯅꯦ ꯑꯩꯒꯤꯁꯦ ꯀꯣ ꯅꯀꯣꯛꯁꯤꯡꯗꯣ ꯊꯤ ꯍꯥꯜꯂꯦ ꯍꯥꯏꯕꯅꯤ ꯊꯤ ꯍꯥꯟꯗꯦ ꯍꯥꯏꯗꯣ ꯊꯤ ꯍꯥꯜꯂꯦ ꯍꯥꯏꯕꯤꯔꯤꯕ ꯀꯣ ꯑꯁꯤꯅꯦ ꯅꯀꯣꯛꯁꯤꯡꯗꯣ ꯊꯤ ꯍꯥꯟꯗꯦ ꯍꯥꯜꯂꯤ ꯀꯣ ꯊꯤ ꯍꯥꯜꯂꯦꯕ ꯊꯤ ꯍꯥꯟꯕꯗꯨꯅꯅꯦ ꯁꯟꯊꯤꯔ ꯃꯤꯊꯤꯔ ꯈꯪꯗꯦ ꯅꯣꯏꯅ ꯀꯣꯛꯇ ꯍꯥꯜꯂꯤꯁꯤꯡꯗꯣ ꯆꯨꯝꯅ ꯂꯩꯔꯤꯕ ꯃꯤ ꯑꯃꯕꯨ ꯚꯤꯗꯤꯑꯣꯁꯦ ꯑꯃ ꯊꯥꯡꯒꯠꯂꯛꯏꯕ ꯃꯤ ꯑꯃꯕꯨ ꯉꯥꯎꯔꯦꯕ ꯍꯥꯏꯕꯅꯤ ꯍꯨꯏꯅꯤꯕ ꯍꯥꯏꯕꯅꯦ ꯉꯁꯥꯏꯒꯤ ꯅꯁꯥ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯑꯣꯏꯕꯅꯤꯅ ꯅꯁꯥ ꯉꯥꯎꯕꯅꯤꯅ ꯑꯗꯨꯅ ꯃꯤꯉꯣꯟꯗꯁꯨ ꯃꯤꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯋꯥꯍꯩꯗꯣ ꯁꯤꯖꯤꯟꯅꯔꯤꯗꯣ ꯅꯁꯥ ꯁꯤꯖꯤꯟꯅꯔꯤꯃꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯉꯨꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯃꯌꯥꯝꯀꯣ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯗꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤꯡ ꯅꯈꯣꯏꯗ ꯃꯤꯅꯒ ꯑꯉꯥꯎꯕꯤꯅꯤ ꯃꯤꯅꯒ ꯁꯣꯅꯣꯅꯤ ꯃꯤꯅꯒ ꯍꯨꯏꯅꯤ ꯃꯤꯅꯒ ꯍꯧꯗꯣꯡꯅꯤꯒ ꯍꯥꯏꯔꯛꯄꯗꯣꯀꯣ ꯃꯁꯥ ꯑꯣꯏꯔꯕꯅꯤ ꯑꯗꯨꯁꯤꯡꯗꯣꯀꯣ ꯑꯗꯨꯅ ꯅꯈꯣꯏꯗ ꯉꯥꯡꯉꯛꯇꯧꯔꯤꯃꯦꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏꯗꯣ ꯑꯣꯏꯕꯗꯨꯅꯅꯦ ꯑꯩꯉꯣꯟꯗꯉꯁꯤ ꯑꯩ ꯍꯨꯏꯅꯤ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯛꯏꯃꯦꯕꯀꯣ ꯍꯣꯏ ꯑꯩ ꯑꯉꯥꯎꯕꯤꯅꯤ ꯑꯉꯥꯎꯕꯤ ꯑꯩꯅ ꯏꯆꯥ ꯅꯨꯄꯥ ꯑꯅꯤ ꯃꯨꯛꯇꯥ ꯑꯅꯤꯈꯛ ꯄꯣꯛꯊꯣꯛꯑꯦꯀꯣ ꯑꯗꯨꯒ ꯆꯥꯎꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯦ ꯀꯣ ꯑꯉꯥꯎꯕꯤ ꯑꯩꯅꯅꯤꯗꯣꯀꯣ ꯑꯗꯣ ꯅꯈꯣꯏꯅ ꯉꯥꯎꯔꯦ ꯍꯥꯏꯔꯒ ꯑꯩ ꯉꯥꯎꯗꯣꯏꯕ ꯅꯠꯇꯦꯕꯀꯣ ꯍꯥꯏꯔꯤꯕ ꯅꯪꯗꯣ ꯅꯁꯥꯗ ꯆꯨꯔꯨꯡꯕ ꯑꯣꯏꯔꯣꯕꯀꯣ ꯃꯤ ꯅꯣꯛꯅꯕꯁꯦ ꯀꯂꯤꯌꯨꯛꯇꯅꯦ ꯈꯨꯗꯩ ꯀꯪꯗꯦ ꯍꯥꯏꯅꯕꯅꯦꯕꯀꯣ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕꯅꯦ ꯀꯂꯤꯌꯨꯛꯇ ꯈꯨꯗꯩ ꯀꯪꯗꯕꯅꯦ ꯍꯥꯏꯅ ꯑꯗꯨꯅ ꯃꯤ ꯅꯣꯛꯅꯒꯅꯨ ꯅꯁꯥꯁꯤꯡꯗꯣ ꯈꯔ ꯌꯦꯡꯉꯣ ꯑꯗꯨꯒ ꯁꯦꯠꯄ ꯆꯥꯕꯒꯤ ꯍꯥꯏꯔꯨꯔꯒꯅꯀꯣ ꯂꯥꯏꯔꯕꯅ ꯂꯥꯏꯔꯕꯒꯤ ꯐꯤꯖꯦꯠ ꯏꯅꯥꯛ ꯈꯨꯟꯕꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯐꯤꯖꯦꯠ ꯑꯗꯣ ꯂꯥꯏꯔꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅ ꯍꯟꯊꯅ ꯀꯩꯗꯧꯅꯨꯡꯗ ꯌꯦꯡꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯅꯇꯤꯛ ꯂꯩꯇꯦ ꯑꯗꯨꯒꯤ ꯍꯛꯇꯣ ꯄꯤꯗꯦꯕ ꯏꯅꯥꯛ ꯈꯨꯜꯂꯦ ꯄꯩꯁా ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯍꯛꯇꯣ ꯅꯈꯣꯏꯗ ꯄꯤꯗꯦꯕ ꯀꯣ ꯑꯗꯣ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯔꯤꯁꯦ ꯂꯥꯏꯔꯕ ꯂꯩꯕꯒꯤ ꯏꯅꯥꯛ ꯈꯨꯜꯂꯤꯃꯦ ꯀꯣ ꯄꯩꯁా ꯄꯥꯏꯕ ꯂꯩꯔꯤꯗꯣ ꯄꯥꯏꯗꯕ ꯂꯩꯕꯒꯤ ꯑꯄꯥꯏꯕ ꯑꯣꯏꯔꯤꯕ ꯑꯗꯨ ꯃꯁꯛ ꯈꯪꯉꯣꯕꯀꯣ ꯑꯗꯨ ꯃꯁꯛ ꯈꯪꯅ ꯆꯠꯂꯣ ꯑꯗꯨꯅ ꯄꯩꯁా ꯄꯥꯏꯕ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯁꯤꯗꯤꯀꯣ ꯏꯁꯣꯔꯅ ꯄꯤꯕ ꯉꯥꯛꯇꯅꯤ ꯏꯁꯣꯔꯅ ꯂꯣꯏ ꯇꯝꯕꯤꯔꯕ ꯉꯥꯛꯇꯅꯤ ꯑꯩ ꯉꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯎ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯗꯅ ꯇꯝꯃꯝꯃꯦ ꯑꯗꯣ ꯇꯝꯃꯝꯕꯗꯣ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯤꯒ ꯑꯩꯒꯤ ꯕꯤꯙꯤꯗꯨꯗ ꯏꯔꯝꯃꯕ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯑꯩ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯎꯗꯣꯏꯅꯣ ꯑꯝꯇꯪ ꯍꯥꯏꯔꯣꯖꯦꯡꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯁꯒꯥꯏ ꯇꯨꯀꯥꯏꯕ ꯑꯩꯒꯤ ꯌꯨꯝ ꯑꯗꯨ ꯅꯣꯏꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯒꯤ ꯌꯨꯝ ꯌꯦꯡꯉꯛꯄꯒꯤ ꯅꯣꯏ ꯅꯊꯧ ꯅꯠꯇꯦꯕ ꯑꯩꯒꯤ ꯌꯨꯝꯁꯦ ꯁꯦꯒꯥꯏꯒꯦꯔꯥ ꯇꯨꯀꯥꯏꯒꯦꯔꯥ ꯍꯥꯏꯗꯤ ꯂꯣꯏꯁꯟꯒꯦꯔꯥ ꯂꯣꯏꯁꯜꯂꯣꯏꯒꯦꯔꯥ ꯀꯂꯔ ꯇꯩꯒꯦꯔꯥ ꯇꯩꯔꯣꯏꯒꯦꯔꯥ ꯄ꯭ꯂꯥꯁꯇꯔ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯒꯦꯔꯥ ꯃꯁꯤ ꯅꯈꯣꯏꯅ ꯎꯕꯤꯕꯒꯤ ꯅꯊꯧ ꯅꯠꯇꯦꯕ ꯀꯣ ꯄꯩꯁꯥ ꯂꯩꯇꯅ ꯂꯣꯏꯁꯟꯗꯕꯅꯦ ꯄꯩꯁꯥ ꯂꯩꯇꯅ ꯁꯥꯖꯗꯕꯅꯦ ꯄꯩꯁꯥꯗꯣ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨꯅꯦ ꯌꯨꯝꯗꯣ ꯅꯣꯏꯗꯧꯅ ꯐꯖꯔꯅꯦꯕ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦꯕꯀꯣ ꯑꯩꯅꯉꯁꯤ ꯋꯥꯔꯤꯕꯁꯦ ꯃꯇꯝ ꯑꯃꯗ ꯅꯨꯡꯉꯥꯏꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩꯁꯨ ꯂꯩꯔꯤꯕꯅꯤ ꯍꯤꯡꯉꯤꯕꯅꯤꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯤ ꯃꯇꯥꯡ ꯑꯣꯏꯔꯒꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯁꯦꯝꯃ ꯊꯥꯡꯒꯠꯆꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯑꯣꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯄꯤꯔꯛꯀꯅꯨ ꯐꯖꯅ ꯍꯥꯏꯔ ꯋꯥꯁꯦ 10 ꯁꯨꯗꯕꯤꯗꯀꯣ ꯃꯦꯁꯦꯖꯁꯦ ꯁꯨꯝ ꯁꯥꯡꯅ ꯍꯥꯏꯔꯛꯑꯒ ꯀꯃꯥꯏꯅ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯏꯅോ ꯍꯣꯏ ꯑꯩ ꯄꯥꯗꯕ ꯅꯠꯇꯦ ꯃꯦꯁꯦꯖꯁꯨ ꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯀꯣꯃꯦꯟꯒꯤ ꯋꯥꯔꯤ ꯇꯧꯊꯣꯛꯑꯁꯦ ꯅꯣꯛꯅꯕꯒꯤ ꯋꯥ ꯖꯧꯔꯦꯀꯣ ꯅꯣꯛꯅꯕꯁꯦ ꯑꯩꯈꯣꯏꯗꯤ ꯅꯣꯛꯅꯕꯗꯤ ꯍꯩꯖꯗꯦ ꯑꯗꯨꯕꯨ ꯑꯣꯏꯔꯒꯁꯨ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯁꯤ ꯀꯣ ꯑꯩꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯇꯝ ꯑꯃ ꯐꯪꯕꯗꯀꯣ ꯇꯥꯏꯃꯤꯡ ꯑꯃ ꯐꯪꯕꯗ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤꯀꯣ ꯑꯗꯨꯒ ꯊꯕꯛꯀꯤ ꯃꯇꯝ ꯆꯥꯅ ꯁꯨꯔꯤ
ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤꯅꯦ ꯏꯃꯨꯡꯁꯦ ꯑꯩꯒꯤ ꯌꯨꯝꯁꯦ ꯑꯩ ꯉꯝꯅꯕ ꯄꯨꯖꯔꯤꯕ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ ꯏꯆꯥ ꯏꯋꯥ ꯉꯝꯅꯕ ꯑꯩ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡ ꯇꯨ ꯇꯥꯏꯃꯤꯡ ꯑꯩ ꯂꯣꯏ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯤ ꯑꯁꯤꯒꯩꯁꯤꯒ ꯅꯈꯣꯏꯅ ꯎꯕꯤꯕꯒꯤ ꯅꯈꯣꯏꯅ ꯉꯥꯡꯕꯤꯒꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯦꯗꯅ ꯅꯪꯒꯤ ꯅꯇꯨ ꯅꯆꯥꯗꯣ ꯍꯥꯟꯅ ꯁꯥꯖꯠ ꯂꯤꯆꯠ ꯆꯨꯝꯍꯜꯂꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔꯦꯗꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯏꯁꯦ ꯅꯪꯒꯤ ꯅꯋꯥꯁꯤꯡꯗꯨꯗꯅꯦ ꯃꯤꯒꯤ ꯅꯨꯄꯤꯗꯅꯦ ꯌꯦꯠꯇꯕ ꯃꯤꯒꯤ ꯅꯨꯄꯤꯗ ꯃꯃꯤꯠꯇꯣ ꯌꯦꯡꯗꯕ ꯑꯗꯨꯒꯅꯦ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯜꯂꯛꯇꯕ ꯂꯥꯏ ꯈꯨꯔꯝꯃꯣꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯤꯒꯤꯗ ꯆꯀꯠ ꯃꯤꯒꯤꯗ ꯈꯨꯗꯣꯝꯕꯤ ꯆꯛꯆꯥ ꯊꯤꯜꯂꯒ ꯉꯥꯡꯕꯗꯣ ꯇꯧꯕꯤꯔꯛꯀꯅꯣ ꯆꯥꯎꯈꯠꯇꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯒ ꯍꯨꯏ ꯑꯗꯨ ꯑꯗꯥ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯨꯏꯗꯣ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯃꯤꯒꯤ ꯃꯇꯨ ꯃꯆꯥꯗ ꯍꯨꯏ ꯍꯧꯗꯣꯡ ꯍꯥꯏꯔꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯐꯝꯗꯣ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯃꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗꯦ ꯍꯣꯏ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯏꯕꯦꯝꯃ ꯑꯗꯨ ꯇꯧꯏꯗ ꯂꯥꯏꯔꯤꯛꯁꯦ ꯍꯩꯔꯒꯁꯨ ꯂꯥꯏꯁꯨ ꯈꯪꯗ꯭ꯔꯒꯁꯨ ꯀꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯦꯕꯀꯣ ꯂꯥꯏꯁꯨ ꯍꯥꯏꯁꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯤꯁꯨ ꯈꯪꯉꯝꯒꯅꯤ ꯂꯥꯏꯔꯤꯛ ꯍꯥꯏꯁꯤꯅ ꯂꯥꯏꯔꯤꯛꯁꯦꯀꯣ ꯂꯥꯏꯔꯤꯛ ꯍꯥꯏꯔꯤꯕ ꯂꯥꯏꯁꯨ ꯍꯥꯏꯔꯤꯕꯁꯦ ꯇꯣꯡꯉꯥꯜꯂꯤꯀꯣ ꯂꯥꯏꯔꯤꯛꯅ ꯑꯃꯅꯤ ꯂꯥꯏꯁꯨꯅ ꯑꯃꯅꯤ ꯇꯣꯡꯉꯥꯜꯂꯤꯀꯣ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯗꯀꯣ ꯑꯅꯦꯝ ꯑꯋꯥꯡ ꯌꯦꯡꯅꯔꯣꯏꯁꯤ ꯌꯥꯔꯒꯗꯤ ꯍꯤꯡꯉꯤꯉꯩꯁꯤꯒ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯒ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯅꯪꯁꯨ ꯁꯤꯗꯣꯏꯅꯤ ꯑꯩꯁꯨ ꯁꯤꯗꯣꯏꯅꯤ ꯃꯥꯁꯨ ꯁꯤꯗꯣꯏꯅꯤ ꯄꯨꯝꯅꯃꯛ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯄꯗ ꯂꯣꯏ ꯆꯠꯈꯤꯒꯗꯧꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯖꯕ ꯏꯜꯂꯤꯕ ꯁꯦꯠꯂꯤꯕ ꯀꯦꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯁꯤꯕꯗ ꯄꯨꯗꯣꯏ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯗꯤꯀꯣ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯍꯟ ꯂꯥꯏ ꯒꯨꯔꯨ ꯏꯃꯥ ꯏꯟꯗꯣꯟ ꯏꯆꯦ ꯏꯆꯟ ꯄꯨꯝꯅꯃꯛꯁꯦꯀꯣ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯏꯊꯛ ꯊꯣꯡꯕ ꯏꯈꯥ ꯊꯣꯡꯕ ꯄꯨꯝꯅꯃꯛꯁꯨꯀꯣ ꯍꯥꯏꯗꯤ ꯐꯤ ꯌꯥꯎꯗꯅ ꯂꯥꯛꯏ ꯐꯤ ꯌꯥꯎꯗꯅ ꯍꯟꯈꯤꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯁꯥꯁꯤꯗ ꯐꯤ ꯃꯆꯦꯠ ꯑꯃ ꯌꯥꯎꯗꯅ ꯆꯠꯈꯤꯒꯗꯧꯕ ꯉꯥꯛꯇꯅꯤ ꯑꯁꯤꯒꯩꯁꯤꯒ ꯅꯈꯣꯏꯅ ꯐꯖꯩ ꯐꯖꯗꯦ ꯑꯗꯨ ꯃꯥꯜꯂꯤ ꯑꯗꯥ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕ ꯅꯈꯣꯏꯁꯦ ꯅꯈꯣꯏꯒꯤ ꯅꯀꯣꯛꯇꯨꯁꯨ ꯅꯀꯣꯛ ꯑꯃꯅꯤ ꯅꯪꯅ ꯑꯗꯨꯝ ꯌꯥꯝ ꯄꯣꯡꯖꯔꯤꯕ ꯑꯩ ꯃꯉꯥꯏꯔꯦ ꯐꯖꯔꯤꯕ ꯑꯩ ꯃꯉꯥꯏꯔꯦ ꯑꯗꯨ ꯇꯧꯔꯤꯕ ꯑꯗꯥ ꯇꯧꯔꯤꯕ ꯅꯐꯤ ꯅꯔꯣꯟꯗꯣ ꯖꯨꯒꯣꯠ ꯆꯥꯕ ꯁꯦꯠꯂꯨ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦ ꯑꯗꯨ ꯃꯥꯜꯂꯦ ꯅꯠꯇꯦ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯟꯗꯨꯐꯥꯎ ꯅꯪ ꯁꯤꯕꯗ ꯄꯨꯔꯣꯏꯑꯕꯀꯣ ꯈꯪꯉꯤꯗꯅ ꯁꯤꯒꯤ ꯋꯥꯁꯤꯗꯤ ꯅꯪ ꯈꯪꯉꯤꯗ ꯒ꯭ꯌꯥꯟ ꯇꯥꯏꯗꯅꯀꯣ ꯑꯗꯨꯅ ꯉꯥꯡꯉꯛꯏꯕ ꯃꯤꯁꯛꯇꯨꯒꯅ ꯑꯩꯅ ꯉꯥꯡꯖꯔꯤꯁꯦ ꯄꯨꯝꯅꯃꯛꯇ ꯅꯠꯆꯗꯦ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯄꯨꯛ ꯐꯕ ꯑꯐꯕ ꯈꯟꯕ ꯃꯤꯒꯤꯗꯤꯀꯣ ꯏꯆꯟꯁꯤꯅ ꯍꯥꯏꯔꯤꯁꯦ ꯏꯆꯦꯁꯤꯅ ꯍꯥꯏꯔꯤꯁꯦ ꯁꯤꯒꯩꯁꯤꯒ ꯀꯔꯤꯝ ꯑꯀꯥꯏꯕ ꯌꯥꯎꯗꯦ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟ ꯈꯔꯁꯨ ꯁꯨꯝ ꯂꯥꯛꯄꯤꯑꯕꯀꯣ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯋꯥꯁꯦ ꯑꯆꯨꯝꯕ ꯈꯪꯗꯦ ꯑꯂꯥꯟꯕ ꯈꯪꯗꯦ ꯋꯥꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯕꯠ ꯀꯠꯊꯠꯂꯒꯀꯣ ꯃꯣꯏꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯉꯥꯡꯉꯛꯀꯅꯦꯕ ꯅꯪꯗꯤ ꯑꯗꯨ ꯃꯥꯜꯂꯦ ꯅꯪꯗꯤ ꯑꯗꯥ ꯃꯥꯜꯂꯦ ꯁꯤꯒꯨꯝꯕꯁꯦꯀꯣ ꯅꯣꯛꯅꯕꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯃꯣꯏ ꯃꯁꯥꯁꯤꯒꯅꯦ ꯋꯥ ꯉꯥꯡꯕ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯕꯁꯦ ꯍꯩꯇꯅ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯊꯤꯅ ꯉꯥꯡꯕ ꯊꯤꯅ ꯆꯩꯕꯁꯦ ꯅꯣꯏꯒꯤ ꯅꯁꯥꯗꯇ ꯅꯠꯇꯦꯕ ꯌꯥꯎꯔꯤꯗꯣ ꯅꯣꯏ ꯅꯆꯤꯟꯗꯨꯗ ꯅꯠꯇꯦꯕ ꯉꯥꯡꯕ ꯉꯝꯃꯤꯗꯣ ꯑꯩꯁꯨ ꯉꯝꯃꯦꯕ ꯑꯩꯒꯤ ꯏꯁꯥꯗꯁꯨ ꯌꯥꯎꯔꯦꯕ ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕ ꯊꯤꯅ ꯆꯩꯕ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦꯀꯣ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯒꯤ ꯒꯨꯟꯗꯣ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯅꯈꯣꯏꯗꯇ ꯅꯠꯇꯦꯕ ꯌꯥꯎꯅꯔꯤꯗꯣ ꯅꯈꯣꯏꯗꯇ ꯅꯠꯇꯦꯕ ꯌꯥꯎꯔꯤꯗꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯔꯦꯕ ꯁꯤꯅꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯆꯟꯕꯨ ꯅꯆꯦꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝꯀꯣ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯁꯦ ꯁꯞꯄꯣꯔꯠ ꯇꯧꯅꯗꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯃꯥꯕꯨ ꯃꯨꯠꯈꯤꯁꯅꯨ ꯃꯥꯡ ꯇꯥꯛꯈꯤꯁꯅꯨ ꯍꯥꯏꯕ ꯈꯟꯕ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯑꯩꯅ ꯂꯥꯁꯀꯤ ꯁꯤꯟꯁꯤꯒ ꯍꯥꯏꯖꯔꯝꯃꯦꯀꯣ ꯂꯥꯁꯀꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯔꯝꯗꯥꯏꯁꯦ ꯍꯥꯏꯖꯔꯝꯒꯦ ꯑꯩꯒꯤ ꯍꯥꯏꯗꯤ ꯃꯨꯠꯈꯤꯁꯅු ꯃꯥꯡꯈꯤꯁꯅු ꯇꯥꯛꯈꯤꯁꯅꯨ ꯑꯩ ꯈꯜꯂꯤꯕ ꯅꯈꯣꯏꯗꯣ ꯅꯈꯣꯏꯒꯤ ꯍꯥꯟꯅ ꯃꯥꯡ ꯇꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯔꯤꯀꯣ ꯃꯌꯥꯝ ꯑꯁꯤꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯩꯅ ꯑꯩ ꯍꯥꯏꯔꯛꯏꯃꯤꯀꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯛꯄꯗꯣꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯖꯕ ꯑꯣꯏꯖꯒꯦꯀꯣ ꯕꯥꯏ ꯕꯥꯏ